Imphal East District Kiyamgei Takhok Makha dagi Mv Abdul Majid chahi 38 gi yumda houkhiba January gi tang 13 gi numidangda nongmei kapsillammi haibagi matangda ngarang amasung ngasigi electronic amadi print media singda masjid masana thamlakkhiba Wafam adu aranba yumfam yaodba ngaktani haina All Manipur Muslim United Clubs Organization AMMUCO gi General Secretary Mv Abdul Quayum na fongdorakli Wafam asi ngasi AMMUCO na sinduna Lilong Dam da pangthokkhiba paugi mifam amada fongdokkibani. Mahakna hai Mv Abdul Majid asi houkhiba matam kayagi mamangdagi yawolup amagi ming sizinaraga Imphal da leiba dukan amadi miyoi kayadagi sale gi demand tawkhibagi record lairiba miyoi amani. Mahakna miyamgi amadi leibaki damakta thamoi sengna mathau tawjariba singda amuba kali taisinbada natana miyoi kayabu awafamda tahankraba miyoi amani. Maram asina asiguma thokhaningdaba thaudok kaya asi makha tana thoktanaba mari leinaba authorities sing amadi yawaloi singna mahakpu maralgi matunginna athubada matik chaba chairak pibiu haiki. Paugi mifamadada sarukyakiba Lilong Dam dagi MD Abdul Hakimna fongdorakpada Mv Majid asi hanadagi hauna yamna machin thiba karanturan yamna tawba miyoi amani. Mahaki Baleno MN 06LB 5445 asi uripok tagi miyoi amada bandan thamki adubu masada laihauba gari so amana gari adu amuk huranki laibak fabadagi mahakna gari adu yonnaba miyoi amada hairakpadagi anjuman yauna miyoi kharana uripoki miyoi adu thiraga sinaki masigidamaktasu masjidna mangonda phone tawsilakpa amadi mahaki yumda partigi miyoi kaya tharaktuna kihan khanganbagi thabak kayasu tawrakhi. Masidasu natana mahaki mayamba thokpa Imphal da dukan famba miyoi amadasu party amagi ming sizinaduna kihan khanghanduna selgi demand kaya tawrakhibagi recording kaya sulai maramasina masjid na hairiba wafam kudingmak aranbani miyamna thazabiganu mahakna tawriba fataba thabak sing asi makha tana tawdanaba matik chaba chairak pibiu haiki.